Chief Minister na Guwahati da KJC unakibadu Manipur miyam na sauna nam thak tawbani TIM. Chief Minister Yumnam Khemsa na tha asigi kunga mathoi da Guwahati da Kuki Jau Council gi mihut sing unakibadu thadaw inpi Manipur TIM na reject tawki. Loina akan mamong na condemn taw heri. Lubasina thadorak pa chirolaman haribana Guwahati da pangthokiba mifamadu asoba political goeba nam thak ama oibadana tana akanaba Kuki khara pelanana ba Manipur miyam bu sauna nam thak tawbani. Manipur lengana mamang na Kuki Jau Council ko bulup amata leiti haina laukthokrabasu lup adugi mihut singni haizaba singa Chief Minister ka Guwahati da unakhiba haibasi lenga asigi kaitharakliba integrity du mek sing uthoksabani. Yellow furup na tabasinga wari sanaba haibasi lamdam asigi yellow miyamgi integrity amasum identity da akiba pibaga pangkangni thadaw amasum Meitei furup na lamdam asida tangdu laitaba hanjinanaba grassroots level dagi hotnaribasing asi state amasum central lengana usinaduna leiri Guwahati da pangthokiba mifamadugi agenda mifamaduda saruk yakhibasing amadi mifamadugi outcome khudima miyam mapung phana khangadabani Haukiba saying lisingani kunga marigi December langana policy liberal salai kiba sigi mapung phaba public justification pigadabani Kuki Jau Council asi yellow Manipuri fruit singi muhut sinba lup amanati habigi formal acknowledgement ama langana pigadabani mayum da hanjinba ngamdana leiriba IDP sing asigi dama transparent oiba rehabilitation gi thorang pahet kadabani grassroots level dagi tangdu laitaba hanjinana wo khonaribe sing asida institutional support pigadabane masum close door da lamdam asigi wangwada wari sanabigi muhutta miyam khangna masum maikei kudimak sarugya handuna lamdam asida tangdu laitaba hanjinana ba thorang sing paket kadabani aran mamong sathaba thawong sing lamdam asida santi amasum tangdu laitaba phibam halakadabanati semjin sajinwa lup singa negotiate tawbagi maram sati loinna santi purakna bohona bada singi leiriba asauba indigenous stakeholders sing Kanthok laga namsil laga thamloi dabani rajniti gi oiba khudong sa bakhara phangna bagi damakta identity manghanana bo hona ba amasum genuine oiba miyam gi kholaw singna thaiduna thamba amasum asumba bu namsinna bo hona ba thawong singda lup asina kaidongwai desu tumi leiroi Manipur gi integrity kaidana ba justice amasum dignity gi damakta sabsana lepkani hairi party na kaidongwai da ngakpiba ngamloi KCP PWG MC Lubna ngasi phabu khunai sida leiriba miyam yaifana ba khanduna lakpa sida tahaidaba uhaidaba yenghaidaba thawdok tattana iramdam kanglei pa sida thingari lamdam asinga linge matamdigi hawna nupi oibi singi phidam ningai oiba nat ki isai jagoi amadi sana khona bigi lamda judo boxing football yauna tungan be hiram kyada lemjaningai oiraba arjun award na singba kayama phangduna iramdam asibu masak takpada asabu thawdang lauri masidana tana December taragani thoi nupi lal malemgi miyamna kawba ngamlaroidaba mitei nupi singi thawna thoidok hendon sing thari haina KCP PWG MC unification gi PRO singkhai ngan bana thadorakpa sirol amana hairi sirol asina makata na hairi bana asigumba mitei nupi singi senglaba mingsatpu lana lamjingna bo hotnariba sing party na kaidonungda ngakpi pangamloi sak sagring amana sengko ama Manghan bagum sathariba thawong asi kaidonung ngakpi ngamloi asigumba fajaraba Meitei nupi singi langlaba masakpu kali taisilakpa silupna taraina lauti lamdam asida leiriba imung kharana nupi singbu lalon pot oina sisinariba sanabi asi khudaktigi lepkadabani nupi singda ahenba sakti pi haiduna su saktibu kanglei pa asida leiriba sanura singna lana kaidongaida sisinnaroidabani hiram asiga mari leinana nupi oibi sing izat pu lana sisinana bagidama khurai konsam laikai digi khaidem merina devi CO khaidem kala haidiba nupi masa silamdam asida leiriba nupi masa singi ikai khumna babu karisu leitana khanbagi damak party da pung humdragan thi phawgi manungna sangjarakadabani haidiba leibak ki yigna basing asi leibak miyan musa sangjapam pidana bamati leiriba iramdam asigi CSO haidiba laikai sidigi lapna thambina ba party gi maikei digi khangali kariguma haidiba miyam gi yigna basing asi sangjapam piram labadi mangonda phangli chera asiga sapmanana phangani haina khangali lamdam asigi isi isel singna su social media da nataba lisat yenghai daba phirol set pasaba singi mathakta akanma miyeng sanglagani hari NSN IM amadi ZUF kini marakta akan mamong na pung mangarom numay Kapnakhre Ngashi nongyay matung pung anirom taba duwaida
NSNIM amadi ZUF anigi marakta akan mamongna pung mangarum nomai kapnakhre hari thaudo osi National Highway number 37 gi Kaimai Police Station konba Kaipung Dai Village thokai banari thaudo osi ki matana press na phungwa pauda NSNIM gi afaba makal gi khulai paiba singna ZUF na leiba mapam maduna nomai kapsinduna landarak pani hari nomai kapsinduna landarak paduda ZUF ki mekai digi su handuna nomai kap tun nakal anida akan mamongda nomai kap na khiyari nomai kap na badu nongalam dai pung ani dagi horaga ngase ayu pung taruk phawba kap na khiyari thaudo odura nakal ani gi oina kaya yamna asu apan nangkhrabagi habigi pawdi hauzu phawbagi oina press na phumngamdri nomai kap na bigi makol tabada manak nakpada leibu khunja sing makoi makoina sapagadaba mafam singda laina khiyari ningsingba yabari tha sigi kundasu ZUF na su Kaipungdai Village ta NSNIM gi KM da landa aduna nakal ani gi marak akan mamongda nomai kap nabigi thaudo amasu laikhrabani Mars kunthraga matui fawgi manungda mafam matam ama hekta da Chusampur sangnaba thorang loire Malem thongam Manipur da Haojik thogliba crisis asigi matangda aroiba waroisina mapuraktuna mahoksagum aikhoi punamak nungsi sanan hingmina sehbo khalonda puraduna haukiba Mars taragani thuide Bisnupur district ki Lamangdong Kaithiel dagi Khongsan ba horakiba peace cyclist social activist Malem Thongam gi peace solar right numit mari ni sanwada Sandel district ki Zapho bazar da Manipur lengan athingba pirakwadagi singi mafam singda peace awareness athaba yadana laikhraba matung Mars taraga treta Manipur gi minister da point ani yawba memorandum ama pisinduna numit taraga mangani gi matam thakhrabasu ngasi numit mapani salaklaba fawboda government gi mekai digi matik saba pakum lakpagi mami uraktaba asina maram oiraga Mars kunthraga mati fawgi manung mafam matam ama hekta da Chusampur district lanchinduna peace awareness thanaba thorang loire haina Malem Thongam na ngasi Manipur lengal ta khangalakli CAG State ki revenue hanthare sale sizinabada su yamna sauna asweba thingnari lupa crore lakh amaga lising yankhai mariga marfuga taruki UC lising taruka sanga pikhat pangamdri kumjai lising aniga kunga humdoi kunga marida Manipur gi oina revenue hantharakpaga loinana sale thum sizinabigi mawongna sauna asweba thingnari haina Controller and Auditor General CAG gi report na phongdorakli State Finance Audit Report 2023-24 gi matungina state sigi thabak thoram sing pekhanabagi dama sale pubagi sang hengalakli gross state domestic product GSDP gi sang sada 11.8 hengalaktuna kumja inglising aniga kungo homdoi kungo marida lupa crore lising nifuga mariga samapan ga maudraga manga yorakhibaga loinana sei manga gi manung state ki compounded annual growth rate sada 10.84 yorokhi adom namak sel tungi phibam phagat hanba ngamkhidi sayedu da revenue senpam sada 7.47 hantharaktuna lupa crore lising taraga mariga satreka marida hantarakhi state ki tax revenue hantarakpagi mathakta center na sel thadabagi sangsu ka hena hantaba thengnaki state ki tax revenue sada kunthraga marigi sangna hantarakpaga loinana domestic resource mobilization ki phibam suksilakhi revenue ki sang hantaraklabasu kumja inglising aniga kunga humdoi kunga marida Manipur gi revenue sapras lupa crore sanipanga marfuga mari oiki mamang sai gi yengnabada revenue ki sang asi sada 49 hantarakpa thenaki CAG ki report asin hai state ki fee scale deficit lupa crore lising amaga sanipan ko humfuga humdoi oiduna GSDP gi sada 4.14 oiba thenaki khwaidigi nungnangba pokningai oiribu wapam amana puruba senpam sijinabagi matangtani sayeduda pukiba apunba senpam gi sada kungani pan capital expenditure oina sijinaki senpam ayambadi mausagi oiba sading amadi sendongna singba sijinaki capital expenditure sada inglisingani ga kunga matui hantharaktuna lupa crore lisingani ga satreka nifugani pan oikibaga loina state ki asset election ngamkhidi amasum employees singi tolop pensioners singi pension amasum puruba senpam gi sendoi hunmada sel ayamasaki kumja inglising ani ga kunga humdoi kunga mari gi oina revenue expenditure gi sada 57 degi 65 phawa hiram asida sading tokibani state ki revenue expenditure sada 72 rom hairiba hiram asida sading tokiba maramna semga sagatpe gi thabak thoram singda sel thada bigi sanghanthaki budget estimate amasum actual outcome gi marak sauna khitnaba leibigi matangda report asina hai budget ta palli senpham gi sada
53 खक फंखी कैपिटल एक्सपेंडिचर ना बजट एस्टिमेट की सार कुनगतरेट ओइखि डिपार्टमेंट अयाबन बजट की सेंफम कांगलोन सुमन सिजनब ngमखिदबा मरमना प्लानिंग अमदी एक्सपेंडिचर मैनेजमेंट असोइब लेबिगी खुदम मयेक्सिंग उब फंगलाइरि थादरक सेंफम लाना सिजनरंबा याबगी मतंग रिपोर्ट असिन हाय लुपा करोड़ लामग लिसिंग यांखैग मरिगा मार्फुग तरुक की यूटिलाइजेशन सर्टिफिकेट लिसिंग तरुक संवा हौजु फाव पिखत ngमदना लेरि लुपा करोड़ लिसिंग तरेका सहुंगा हुमद्राग मापन की कंटीजेंसी बिल लिसिंग अमग समपनगा तरागा तरेट रेगुलाइज तौद्रि हैरि चीफ मिनिस्टर वाई खेमसान अमित शाह सि नुमिदांग उनरबि है सीएम खेमसाना प्रेसिडेंट द्रौपदी मुर्मू उनदुना लॉ एंड ऑर्डर की मतंगदा पाउदमख्रे मणिपुर की चीफ मिनिस्टर युमनाम खेमसान सिंगाना ngasi राष्ट्रपति भवनदा प्रेसिडेंट द्रौपदी मुर्मू को उनदुना स्टेट असिना मायोगनरिब खुदोंग सादबसिंगी मतंगदा वरी सनख्रे प्रेसिडेंट की ऑफिस ना सोशल मीडिया दा थगलक पोस्ट अमना है मैते अमसुंग कोकी फुरुक की मरक थोकलिब कांगलो की इरांग असि लोइसिन हननबगी मतंगदा लोखत पिया थबक थोरमसिंग कुमना खननैनखि हौकिब फेब्रुवारी मरीदा तराग होमदोई सुब मणिपुर की चीफ मिनिस्टर ओइना थौपोखिबा युमनाम खेमसान सिंगाना कांगलोक की इरांग लोइसिन हननबगी मतंगदा अखनब थौरांग क्या लौखतुना लाखि मामांग चीफ मिनिस्टर ओइराम एन बिरेन सिंगाना कुमजा इंग्लिश सिंगानिगा कुनगो होमदोई की मेथादा कांगलोक की इरांग थोलखिबदगी फम थादोख्रब मतुंगदा मतम खरा पीआर थमदुन इरांग नमलब स्टेट असिगी लॉ एंड ऑर्डर की फिवम फगनब होनदुना लाखिबनी सोशल मीडिया दा थगलप पोस्ट अमद चीफ मिनिस्टर वाई खेमसाना हाय राष्ट्रपति भवन ngasi प्रेसिडेंट द्रौपदी मुर्मू को उनदुना मणिपुर हौजिक ओइरक्लिबा फिबम सिगी मतंगदा मरिक सुम पाउदम अमा थमलमदे मतम साना कांगलोक की इरांग फिबम सोगंदुना लाक्लब स्टेट असिदा महौसागी फिबम हंजिन हननबगी मतंगदा फाइखलिब थबक थोरमसिंग प्रेसिडेंट मरिक सुम पाउदमखि कांगलोक मसियल की मरक थाजनब थमनरक्लब मतमदा महौसागी फिबमदा हंजिन हनब ngमगनी पनम असि फंगननबा स्टेट लेंगाना लखत पियाब थबक थोरमसिंग लखली हैरि मणिपुर खुंदारिब कांगलोक खुदिमकी मियोइसिंग खुदोंग थीब नंगनदनबा लेंगान अंगम थाक्ता होटनरी हैनसु मांगना फोंदोखि अमरोमदा चीफ मिनिस्टर वाई खेमसाना दिल्लीद लेरिंग यूनियन मिनिस्टर खरगसु उनरकनी हैरि तांखुल अमसुंग कुकी यासिननबा एमएलए अनीना होटनरी उख्रुल अमसुंग कामजोंग डिस्ट्रिक्ट की मफम खरद तांखुल अमसुंग कुकी की मरक थोकलिबा खना सैनबा युमै थानबा अमसुंग नोमै कापनबगी थौदोकसिंग लेपननबा नागागी एमएलए अनीना यामना कना होटनरी लेंगा की मुछिलगा उख्रुल असेंबली कॉन्स्टिट्यूएंसी की एमएलए रामुइबा अमसुंग फुंगियर असेंबली कॉन्स्टिट्यूएंसी की एमएलए लाइसियो काइसिंग असि ngasi ayuk imphal digi urkhul district headquarter tamna sakhi makhoi ahan badadi helicopter satkani haina toramane dubo police ki section thorang ningthina lokhalaba matungda national highway 202 imphal urkhulambi da oina satki numijungba matung pungkhai setpada urkhul district headquarter leiba tangkhul katam nauk saklong gi office da tangkhul lusingba mayam gi oiba mifam ama pangtoki irang thoktana ingna tapna leiminanaba mla anina mifam adu apple toki अदुब अतोप मियो योहन्दना पांगथोकपना करी खनखिबगी हायबदुरी सबसना खमगमद्री अदुमपु एमएलए अनि एसिना फोंदोरपगी मतुंगिना ngasi मिफम अदु नोंथिल पुंग अहुमगा मखाई ताबदु लुसिंख्रि मिफम अदुगी तुंगदा मखोय अनिगी टीमना हदक्ता इरांग थोखिबा मंगकोट चेपु अमसुम संकाय सत्तुना मफम अदुर लैरिबा कुकी अमसुम तंकोलगी खुंजासु उनदुना इरांग थोक्तना बोरी सनगने हादि मरासिदा इरांग थोखिबा मसुम नोमै कामनखिबा मफमसिंगदा सिक्युरिटी फोर्स सिंग ऑपरेशन सथबा लेपलाइथ्रि मैके एनिमकना बंकर संगनदुना थमलंबसिंग लाउथोपा औख्रे तिंकाई खुलेन मसुम नेपाली खुटिखुल सिंग सथखिबा सर्च ऑपरेशन सिंगदा खुसुखुलाइ सिंग फगतख्रि सिक्युरिटी फोर्स न लमदम सिगी सिंग मसुम तम अनिमक्ति एरिया डोमिनेशन तौबिगी थबक सथदुना थीबहुमगी थबक सथबा मतमदा कांगपोकपी डिस्ट्रिक्ट की न्यू कैथल मानबी पुलिस स्टेशन की मनुंग सनबा तिंकाई खुलेन मसुम नेपाली खुटी खुल सिंग सथखिबा सर्च ऑपरेशन सिंग द मसिंग यामलब खुसुखुलाइ सिंग फगत पंगम लेहरी अमरोमदना उरखुल डिस्ट्रिक्ट की लितान पुलिस स्टेशन कोनबा लेंगांग सिंगम सुमोंग कोट सिपु कोकी खुलदा सिक्युरिटी फोर्स निंग सथखिबु ऑपरेशन सिंगदा मिलिटेंट सिंग सजनबा बंकर सिंगसु थुगाई क्रियनस पावमन मखाताना फुंदुरकली सुरसामपुर की मियोनी लुपा करोड़ अहुम रोंगी हीरोइन कोनना असम द फारी असम द नार्कोटिक्स ट्रैफिकिंग थिंगनब लखलक थबक मणिपुर की चुचामपुर की मियोनी लुपा करोड़ अहुम रोंगी हीरोइन द्रक कोनना स्पेशल टास्क फोर्स STF अमसुम कामरूप पुलिस स्टेट अदुगी आमिनगांव की फकत पंगम हैरी
India Today North East ki report tawrakibagi matung ina intelligence ki paw amadagi special task force amasum Kamrup police ki apunba team na ngarang numidang Amingaon Maruti registration number AS01BQ5651 asi singnabadagi khamdunu siktoki madura car adugi thongi panel sapon box kunga mangada habraga purapa gram sahungi yankairungi oigedaba heroin drug adu fagat pangam kibani hari fagat kibe heroin adu saurana lupa crore ahumrongi belu oigeni hari thaudo aduga mari lainana car aduda lakpa Manipur gi Sursampur district gi miyo enisu fagatki Paraba miyoi ani edudi Toibong police station konba Songel village tagi Lanming thang haukip sai kunga mapan apokpa Zamkholun haukip amasum Toila village tagi Ginkal Holal haukip sai kuntraga matui apokpa Lunjang kohi makhoi ani gi mathakta makha tab legal goeba thabak sung lokhat pa horeri operation adu special task force ki additional superintendent of police Kalyan Kumar pathakna lusingnu sathaki bane hedi Pok tabi masa nupi bu izat manghalui haiba nupa ama court puthorak pud imung manung amasum laikai gi miyoi singna irang horak padigi police na control tokri Pok taba sahi nauribi masa nupi de ikai khumnaba manghalui haibi gi maralda police na phaduna police custody de lairuraba nupa ama ngasi ma ki police custody remand loireduna uripok serap court liba special judge POSCO POSCO Thobal gi in charge puri court asida puthorak matamda imung manung gi miyoi amasung laikai gi miyoi singna attack torakna ba honabada court complex asida sound irang tokri Khongjom police station gi manung sanba laikai amada lebe equis oiriba poktaba mapasina ekoi kuidring sahi noribi masanu PSbu izat manghan khri haina Thobal women police station da victim asigi mamana complaint torakhibaga loinana equis oiriba poktaba mapa asi police na fatun special judge POSCO Thobal puthokuna ngasi phabo police custody rima lokthuna lakhibani ngasi equis asigi custody gi matam loireduna court asigi in charge puriba sairap court leiba court asida puthorokpa matamda laikai gi nupi singa masum imungunung gi miyoi singna equis asibu attack tona bonakhi adubu masing yamlaba police ki team aduna mob singa du court complex asigi gate ki wangmada tan khaiduna tamki tungde equis asi court asida puthokuna prosecution equis asibu judicial remand piduna makhatana ma ki mathakta thaudo asiga mari lainana thiganaba submission tokhi court asina prosecution gi submission taraba matung equis asi mathang thagi April phawa judicial remand tokri hari